ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯨꯜ ꯑꯗꯨꯒꯤ प्रजा पुनमक चेंथोरक्तुना अमाइबा ताउदिरेंबना हलक्पदुदा यामना हराउनरी अदुबु अमाइबा ताउदिरेंबा मसादो इचोक चोकथना उरी मसिदगिदि मयामना अमाइबा अदुता कैदोरबगे ओजा हाइदुना हंगी वाफम अदु ताबदा अमाइबा ताउदिरेंबना आई करसु तौती लमसांग लाकपगी खरा वाबनी हाइदुना खुमी मसिदगिदि लेकाय अदुगी अहलसिंग अदुना हौजिकता अथापदा लरिबा जिंजाव वसिता इखंग खौतन लामै चाखिबा अदुदुगा मैबुल कया पाइखिबा अदुदा नतना हौजिकता नोंग ताखिबदुबु कमदौबुनो ओजा हाइदुना हंगी वफम अदुदा ताउदिरेंबना मदो उरै खोमना अखोइबु किननबा मया तौबा सोदना ओइरमगनि हाइदुना खुमी मसिदगिदि मयामसु होय हाइदुना यानरदुना ताउदिरेंबबु महाकी मयुम जौनबा थिनबिरगले असुम तौदुना हौजिकती ताउदिरेंबसु महाकी मयुम जौरबदा खुल्लदुगी मयामसो मथंग मथंग हनख्री हलौजिबा हाइबबु खुल्लदुगी अहल लोरबा मकोइ मियुइ खतमक नाइहौरी पुन्ना मकोइ यांखैमुक ओइगदौरिबनी यामख्रब मियामनी मसिदगिदि अहल सिंग अदुना अमाइबा ताउदिरेंबदा तपना वा मखाताना हाइरई इबुंगो लेकाई खुल्लसिदा तौरिबासी ओथोक नुंगाइखिद्री इंगना चिकना लैबा लेकाई अमा हाइबदो हौजिक मकीदि ओइरेदो अदुदा अइना हाइजनिंगलिबना इबुंगोदी हाइथोइ सिंथोइरबा अमाइबनी उरै खोंबा हारिबा अंगांग पेटवासी वखन ताहनबा हाइबदु ओइगदबन मानद्रे महागसी फत्तबगी फत्तबा हाइबा मिसकदो ओइरबनी मरम मदुना महापु लोइसनबिख्रोने लेकाई खुल्लसी अमुक्तदी इंगना चिकना लैजगेबा वफम मदु ताबदा ताउदिरेंबा वा अमत खुमदी नेहाक तुमिन्ना वखन खनबगुम लैरी असुमना नेहाक लैरबगी तुंगदा ताउदिरेंबना होय मामखोई तादखोई खुराखोई पुनमक ताबिरु उरै खोंबा हारिबा अंगांगसी महाकी महु मयाई चमथनरबगी थबक आई तौरगे मरुदा महाना पांगन कनखलगलबा अमदी अखोइदा खुद थादुना वाना पिरकप तारगदी आइनसु अंगम थाक होनदुना महाकु लोचिननबा होनरगे आई असेमतो हाजरगे आइना ngasi चतुरिबसे आमाइबा उरै खोंबदा महाना तौरिबा थबक अदो तौदुनबगीदमक्ता हाइरुबनी अदुबु नापल चाउबा वंगांग संगांगदा थगुलोन बेवहार लितबा अंगांग अदुना अइंगोदा कयादा थीना चैख्रबा मरुदा नतना महान आइबुसु हालगे हाइदुना कयारकनी होनखिबा असुमना इबारी होनबदगी सोइबदगी चिंगमाय अदु ममै साखिबनी अदुबु अइना चिंगमाय अदुदा खुंदा लैतारिबा अमदी चिंखोंदा लेरिबा खुल पुनमक मथंग मै वाइरक्तुना साखिबा तारे खंदुना अइना नोंग कौथदुना लाइकनखिबनी असुमना अइना मै चाकलिबा अदो खांबी मैकलिगैदा अमाइबा उरै खोमना चंगसिलक्तुना अइबु हारनबा होनखि मदो अइदि उहौखिदि अदुबु अइखोइगी खुल्लसिगी लाइनिंथौ ओइदिबा अइखोइगी इबुदौ थांजिंग लाक्तुना अइबु कनबिखिबनी फरे मयाम आइने थोकपा उरै खोमबदो ताइनजरगी मयामसु इंगना चकना पोथादबिरुरु असुमना हाइरकपदुदा ताउदिरेंबगी वफमदुदा मयामसु यारदुना अखोइना हौजिक तौगदबा हाइबबु इबुंगो अमाइबा नाहाके नतेंग पांगबा खतनी अखोइना उरै खोंबगा मायोकनबा हाइबसिदि ngamloidaba wafamabani aduna ibungona amuktadi phalanaba sinbiyu asomna haramlaga mayamado magi yumda hanakri asomna lakliba khunja sing aduna mathang hanakhiba aduda amaiba nauthem chaiba parap tawdiremba ge manakta sangchillai matam aduda tawdiremba mahak wamalladuna mangonda thariba phaksang aduda tapna hipthaduna mahak leiri asomna mahakna hiptuna leiri ngai tanja adumaktada amaiba nauthem chaiba sangchillaktuna ibungo nang waba budi waram lagani khangi adubu kari kamdoraba haibatu engoda amukta mayek sengna amukta tamudana asumna amaiba nauthem chaiba na hairapaduta amaiba tawdirembana hauji bakuna thingna khiba punimak ado loinamak tamli asumna wafam punamak khanglabagi tungda amaiba tawdirembana haujikti urai khobabu ngakpibagi matam loire mahakna yasinasi khullasi da wolibasi wollaganu haibatu yadrabanina mahaku
ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯇꯝ ꯌꯧꯔꯤ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯑꯗꯣ ꯂꯧꯔꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯥꯎꯗꯤꯔꯦꯝꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯑꯃꯥꯏꯕ ꯍꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗꯤ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯑꯃꯗꯤ ꯁꯤꯈꯤꯅꯗꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤ ꯍꯥꯠꯂꯨꯔꯕꯗꯤ ꯃꯗꯨꯒꯤ ꯑꯆꯧꯕ ꯄꯥꯞ ꯑꯃ ꯅꯍꯥꯛꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯗꯨ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯥꯞ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯃꯥꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤꯗꯤ ꯐꯠꯇꯕ ꯃꯤꯕꯨ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯃꯥꯌꯣꯛꯅꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯍꯤꯛ ꯍꯥꯏꯕꯁꯦ ꯎꯔꯩꯈꯣꯝꯕꯁꯨ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯤꯛ ꯑꯃꯅꯤ ꯈꯜꯂꯒ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯟꯊꯣꯛꯈꯤꯕ ꯀꯔꯤ ꯀꯥꯏꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯑꯀꯣꯟꯕꯗ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯎꯗꯤꯔꯦꯝꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗ ꯐꯠ ꯆꯦꯡꯉꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯆꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯆꯥꯁꯤꯡꯅ ꯌꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯃꯍꯥꯛ ꯑꯁꯦ ꯃꯄꯣꯛ ꯃꯍꯩ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯂꯝꯖꯤꯡ ꯄꯤꯈꯤꯕꯒꯤ ꯃꯍꯥꯛ ꯑꯁꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯇꯨꯡꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯃꯅꯤ ꯃꯗꯨ ꯈꯪꯕꯅꯤꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒ ꯃꯍꯥꯛꯀ ꯊꯦꯡꯅꯕꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯄꯜꯁꯤꯡ ꯑꯗꯨꯅ ꯃꯄꯥꯅ ꯀꯥꯞꯁꯤꯜꯂꯝꯕ ꯍꯨ ꯑꯗꯨꯅ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯍꯨ ꯑꯗꯣ ꯁꯠꯇꯣꯛꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯑꯩ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯇꯧꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯍꯨ ꯑꯗꯨꯁꯨ ꯆꯤꯡꯊꯣꯛꯅꯅꯕ ꯇꯧꯈꯤ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯈꯤꯒꯦ ꯑꯣꯖꯥ ꯋꯥꯕꯅ ꯏꯁꯥꯁꯦ ꯇꯞ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯄꯣꯊꯥꯕꯤꯌꯨ ꯄꯣꯊꯥꯕꯤꯌꯨ ꯑꯗꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯒꯗ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯥꯎꯗꯤꯔꯦꯝꯕ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯅꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯃꯟꯈꯤꯕꯅ ꯇꯥꯕꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯎꯔꯩꯈꯣꯝꯕ ꯃꯩꯅ ꯀꯥꯕꯛ ꯀꯥꯕꯛ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯅꯣꯡ ꯇꯥꯕꯗꯒꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯆꯤꯡꯋꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯃꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛꯄꯨ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯤꯕ ꯑꯃꯥꯏꯕ ꯇꯥꯎꯗꯤꯔꯦꯝꯕꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯈꯣꯏ ꯈꯪꯒꯅꯤ ꯑꯩꯅ ꯑꯔꯣꯏꯕ ꯊꯥꯛꯇ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯦ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯤꯡꯗꯨꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯑꯃꯁꯨ ꯁꯤꯜ ꯂꯥꯡꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯑꯃꯥꯏꯕ ꯎꯔꯩꯈꯣꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯅꯣꯡ ꯆꯨꯕꯗ ꯅꯠꯇꯅ ꯈꯥꯛꯄ ꯂꯥꯎꯕ ꯑꯃꯗꯤ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯕꯔꯖ ꯀꯌꯥ ꯇꯥꯍꯟꯗꯨꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕ ꯌꯦꯟꯈꯥꯏꯕ ꯃꯩ ꯆꯥꯛꯍꯟꯕ ꯑꯗꯨꯗ ꯅꯠꯇꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯌꯨꯝ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯥꯛꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯗꯤ ꯃꯍꯥꯛ ꯍꯩꯔꯝꯗꯦ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯁꯤꯖꯤꯟꯅꯗꯕꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯣꯡ ꯇꯥꯕ ꯁꯥꯔꯒ ꯅꯣꯡ ꯇꯥꯍꯟꯈꯤꯗꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯄꯥꯕꯨꯡꯅ ꯇꯥꯛꯄꯗꯒꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯁꯨ ꯃꯍꯥꯛꯀ ꯍꯧꯖꯤꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯕꯨꯡꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯅꯤꯔꯨꯕꯗ ꯄꯤꯔꯛꯂꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯈꯪꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯕꯅꯤ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯨꯝꯗꯣꯛꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯠꯇꯣꯛꯂꯒ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯉꯥꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯇꯥꯎꯗꯤꯔꯦꯝꯕ ꯑꯗꯣ ꯃꯍꯥꯛꯁꯨ ꯎꯔꯩꯈꯣꯝꯕꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯄꯥꯕꯨꯡꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯍꯨ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯗꯨ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯣ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯦꯛ ꯃꯪꯁꯤꯟꯕꯒ ꯇꯥꯕꯅ ꯍꯥꯟꯖꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯇꯥꯎꯗꯤꯔꯦꯝꯕ ꯄꯨꯡꯉꯛ ꯉꯛꯏ
ꯇꯧꯔꯤꯕꯁꯦ ꯎꯔꯩ ꯈꯣꯝꯕꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗꯨꯔꯦꯝꯕ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯗꯨꯅ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯣ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯂꯩꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯕꯁꯤꯗꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯡ ꯑꯗꯣ ꯀꯟꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯑꯀꯟꯕ ꯅꯣꯡꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯆꯥꯎꯔꯕ ꯎ ꯐꯥꯎꯕ ꯐꯨꯛꯇꯣꯛꯇꯨꯅ ꯖꯒꯥ ꯑꯃꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯌꯥꯝꯕ ꯁꯪꯒꯨꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯅꯣꯡ ꯇꯥꯔꯛꯄ ꯑꯃꯗꯤ ꯅꯣꯡꯂꯩ ꯑꯗꯨꯗ ꯍꯨꯝꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯑꯗꯨꯝꯅ ꯍꯨꯝꯗꯣꯔꯛꯄ ꯑꯗꯨꯗ ꯇꯥꯎꯗꯨꯔꯦꯝꯕꯒꯤ ꯌꯨꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗꯨꯔꯦꯝꯕ ꯁꯥꯎꯕꯅ ꯃꯃꯤꯠ ꯑꯗꯣ ꯏ ꯀꯥꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯖꯇꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯖꯈꯤꯕ ꯌꯨꯝꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯎꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗꯨꯔꯦꯝꯕꯅ ꯃꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯎꯔꯩ ꯈꯣꯝꯕꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯎꯔꯩ ꯈꯣꯝꯕꯅ ꯊꯥꯔꯛꯈꯤꯕ ꯕꯔꯖ ꯀꯌꯥ ꯑꯗꯨꯅ ꯊꯥꯊꯔꯛꯄꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯁꯟ ꯑꯃꯗꯤ ꯃꯤꯅꯆꯤꯡꯕ ꯀꯌꯥ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯍꯣꯝꯗꯣꯛꯈꯤꯕ ꯎ ꯋꯥ ꯑꯃꯗꯤ ꯌꯨꯝ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯃꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯅꯟꯁꯟꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌా ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯕ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯔꯤ ꯀꯞꯅ ꯂꯥꯎꯅꯈꯤꯕꯅ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯇꯥꯎꯗꯨꯔꯦꯝꯕ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯊꯥꯡ ꯑꯗꯣ ꯁꯠꯇꯣꯔꯛꯂꯤ ꯑꯁꯨꯝꯅ ꯁꯠꯇꯣꯔꯛꯂꯒ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯊꯥꯡ ꯑꯗꯣ ꯃꯇꯣꯟ ꯑꯗꯨꯅ ꯑꯇꯤꯌꯥꯗ ꯌꯨꯡꯈꯠꯂꯒ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯄꯗꯒꯤꯗꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯃꯛꯇꯗ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯉꯥꯟ ꯐꯥꯎꯊꯔꯛꯏ ꯑꯁꯨꯝꯅ ꯃꯩꯉꯥꯟ ꯑꯗꯨꯅ ꯊꯥꯕꯗꯒꯤꯗꯤ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈ꯭ꯔꯦ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯊꯥꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯎꯔꯩ ꯈꯣꯝꯕꯅ ꯊꯥꯔꯛꯄ ꯕꯔꯖꯅ ꯊꯥꯕꯗꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗꯨꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯄꯥꯈꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯑꯃꯥꯏꯕ ꯇꯥꯎꯗꯨꯔꯦꯝꯕꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗꯨꯔꯦꯝꯕꯕꯨ ꯃꯥꯡꯒꯣꯜꯗ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯈꯠꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗꯨꯔꯦꯝꯕ ꯋꯥꯈꯜ ꯂꯥꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯑꯁꯣꯝꯗꯅ ꯍꯧꯖꯤꯛ ꯇꯥꯎꯗꯨꯔꯦꯝꯕꯅ ꯃꯈꯨꯠ ꯑꯗꯣ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯈꯤꯕ ꯑꯔꯪꯕ ꯃꯩꯉꯥꯜ ꯑꯃꯅ ꯂꯧꯁꯤꯟꯈꯤꯕ ꯊꯥꯡ ꯑꯗꯣ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯩꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯎꯔꯩ ꯈꯣꯝꯕꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯑꯆꯝꯕ ꯈꯨꯠꯂꯥꯏ ꯃꯥꯟꯗꯦ ꯑꯩꯅ ꯀꯔꯤꯅ ꯉꯥꯛꯀꯅꯤ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯊꯥꯡ ꯑꯗꯣ ꯃꯅꯥꯛ ꯑꯁꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯎꯔꯩ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛ ꯑꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯄꯩꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨꯅ ꯃꯊꯟꯇ ꯊꯣꯔꯣ ꯑꯣꯟꯗꯨꯅ ꯐꯣꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯨꯗꯤ ꯑꯁꯨꯝꯅ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯜꯂꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯩꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯗꯣ ꯐꯨꯒꯥꯏꯗꯨꯅ ꯇꯥꯎꯗꯨꯔꯦꯝꯕꯅ ꯊꯥꯔꯛꯈꯤꯕ ꯊꯥꯡ ꯑꯗꯣ ꯄꯥꯏꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯎꯔꯩ ꯈꯣꯝꯕꯒꯤ ꯊꯥꯖꯤꯟꯗ ꯊꯥꯕꯗ ꯎꯔꯩ ꯈꯣꯝꯕ ꯃꯁꯥ ꯑꯗꯣ ꯏꯈꯦꯡ ꯍꯥꯊꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯛꯅ ꯊꯣꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯄꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ ꯃꯃꯤꯠ ꯑꯗꯣ ꯇꯔꯨ ꯄꯥꯡꯂꯝꯕꯗꯒꯤ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟꯈ꯭ꯔꯤ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯇꯥꯎꯗꯨꯔꯦꯝꯕ ꯍꯧꯖꯤꯛ ꯃꯁꯥ ꯑꯗꯣ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯃꯍꯥꯛꯄꯨ ꯂꯩꯈꯠꯅꯔꯝꯕ ꯎꯕꯗ ꯃꯍꯥꯛ ꯈꯔ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗꯨꯔꯦꯝꯕꯅ ꯁꯣꯝꯅ ꯀꯅꯥ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅꯤꯅꯦ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯛꯂꯕꯁꯨ ꯀꯔꯤꯃꯠꯇ ꯍꯩꯈꯤꯗ꯭ꯔꯦ ꯅꯍꯥꯛ ꯇꯥꯎꯗꯨꯔꯦꯝꯕ ꯑꯃꯥꯏꯕꯅꯤ ꯅꯍꯥꯛꯄꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯎꯗꯨꯔꯦꯝꯕꯅ ꯀꯔꯤ ꯑꯩꯕꯨ ꯑꯃꯥꯏꯕ ꯇꯥꯎꯗꯨꯔꯦꯝꯕꯅꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯑꯃꯥꯏꯕꯔꯅꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯧꯔꯤ ꯐꯩ ꯇꯧꯔꯛꯄꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯇꯥꯎꯗꯨꯔꯦꯝꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯤ ꯅꯍꯥꯛ ꯑꯁꯦ ꯇꯥꯎꯗꯨꯔꯦꯝꯕꯅꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯐꯖꯇꯣꯟ ꯀꯥꯎꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯐꯖꯇꯣꯟ ꯄꯜꯂꯛꯄꯗꯨꯗ ꯇꯥꯎꯗꯨꯔꯦꯝꯕꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯥꯎꯔꯛꯂꯒ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯐꯖꯇꯣꯟ ꯍꯥꯠꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯅꯥꯎꯊꯦꯝ ꯆꯥꯏꯕꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤ
ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯣꯝꯅ ꯉꯥꯏꯍꯥꯛ ꯏꯂꯝꯂꯕꯒꯤ ꯇꯨꯡꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗꯣ ꯑꯃꯨꯛ ꯀꯟꯅ ꯅꯣꯛꯂꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯇꯧꯔꯤꯕꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯣꯛ ꯈꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯗꯔꯦꯝꯕ ꯀꯟꯅ ꯅꯣꯛꯂꯝꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯃꯤꯠ ꯆꯦꯆꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯑꯁꯤꯕꯒꯨꯝ ꯑꯃꯨꯛ ꯇꯥꯔꯒ ꯂꯩꯈꯤꯕ ꯑꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯩꯅ ꯂꯩꯔꯤꯕ ꯆꯤꯆꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯍꯣꯡꯗꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯅꯔꯛꯂꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯣꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯨꯗ ꯇꯥꯎꯗꯔꯦꯝꯕꯅ ꯑꯁꯤꯕꯒꯨꯝ ꯃꯥꯡꯒꯣꯜꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯁꯨ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯣꯝꯗꯅ ꯎꯔꯩ ꯈꯣꯝꯕꯗꯣ ꯃꯍꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯀꯥꯞꯂꯛꯄ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯥꯖꯤꯟꯗ ꯄꯥꯟꯕꯗꯒꯤ ꯐꯅꯌꯥꯝꯅ ꯋꯥꯈꯜ ꯃꯥꯡꯂꯨꯕ ꯃꯥꯜꯂꯤ ꯐꯩ ꯊꯥꯡ ꯑꯁꯤꯃꯛ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯧꯖꯤꯛ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯂꯧꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯂꯧꯊꯣꯔꯛꯂꯒ ꯊꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯊꯥꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎꯔꯩ ꯈꯣꯝꯕꯅ ꯊꯥꯡ ꯑꯗꯨꯕु ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯍꯦꯛ ꯊꯥꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯕꯔꯖ ꯑꯍꯨꯝ ꯇꯥꯈꯤ ꯕꯔꯖ ꯑꯍꯨꯝ ꯑꯗꯨꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯁꯥꯗ ꯊꯥꯕꯗ ꯎꯔꯩ ꯈꯣꯝꯕ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯄꯨꯡꯆꯥꯛ ꯆꯥꯛꯊꯦꯛꯇꯨꯅ ꯃꯁꯥ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯋꯪ ꯋꯪ ꯀꯥꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯒꯤ ꯃꯁꯥꯗ ꯌꯨꯡꯅꯅꯕ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯨꯅ ꯃꯤꯠ ꯎꯏꯁꯟꯗꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯁꯠ ꯇꯤꯡꯊꯣꯔꯛꯂꯒ ꯃꯃꯤꯠꯁꯨ ꯄꯥꯡꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯒꯤ ꯃꯈꯣꯛꯇ ꯐꯥꯈꯤꯗꯨꯅ ꯊꯥꯡ ꯑꯗꯣ ꯃꯍꯥꯛꯅ ꯐꯥꯖꯤꯜꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯊꯥꯡ ꯑꯗꯨꯅ ꯄꯥꯏꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯊꯣꯝꯗꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯟꯅꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯀꯥꯎꯔꯤꯕ ꯑꯗꯨ ꯊꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯀꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯔꯩ ꯈꯣꯝꯕꯅ ꯃꯗꯨ ꯈꯪꯍꯧꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯡ ꯑꯗꯣ ꯊꯥꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡ ꯑꯗꯣ ꯇꯥꯎꯗꯔꯦꯝꯕꯅ ꯄꯥꯏꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯀꯥꯏꯗꯨꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯇꯥꯏꯅꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯇꯥꯏꯅꯕꯗꯒꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯍꯣꯡꯗꯣꯛꯑꯝꯕ ꯑꯀꯟꯕ ꯅꯣꯡꯂꯩꯁꯤꯡ ꯑꯈꯥꯛ ꯑꯔꯥꯎꯁꯤꯡ ꯃꯊꯪ ꯇꯥꯎꯗꯔꯦꯝꯕꯅ ꯂꯣꯏꯅꯃꯛ ꯈꯟꯖꯤꯟꯗꯨꯅ ꯊꯤꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯕ ꯈꯥꯛꯄ ꯂꯥꯎꯕ ꯑꯃꯗꯤ ꯑꯀꯟꯕ ꯅꯣꯡꯖꯨꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯅꯠꯇꯅ ꯌꯥꯝꯅ ꯀꯜꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯅꯦꯝꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯝꯕ ꯑꯃꯨꯕ ꯅꯣꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯇꯔꯨ ꯇꯔꯨꯕ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯑꯁꯨꯝꯅ ꯇꯥꯎꯗꯔꯦꯝꯕꯅ ꯃꯌꯥꯝꯕꯨ ꯀꯟꯕꯤꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯁꯤꯡ ꯑꯗꯨꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯗ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯕꯨ ꯑꯁꯨꯝ ꯌꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯃꯨꯠꯇ꯭ꯔꯤꯉꯩ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕꯅ ꯃꯍꯥꯛ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯃꯉꯣꯟꯗ ꯀꯜꯂꯕ ꯕꯔꯖꯂ ꯑꯃ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯕꯔꯖ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯆꯧꯕꯗ ꯃꯍꯥꯛꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯀꯜ ꯂꯪꯉꯛꯄꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯐꯥꯕꯗꯒꯤ ꯑꯩꯅ ꯃꯥꯡꯂꯨꯔꯕ ꯑꯩꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯗꯣ ꯑꯩꯅ ꯊꯥꯈꯤꯕ ꯕꯔꯖ ꯑꯗꯨꯅ ꯊꯥꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯍꯥꯠꯂꯒꯅꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯥꯠꯄꯒ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯍꯧꯕ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯒꯅꯤ ꯂꯩꯀꯥꯏꯒꯤ ꯑꯋꯥꯕ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯣꯛꯍꯟꯖꯔꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯥꯎꯗꯔꯦꯝꯕ ꯃꯍꯥꯛ ꯑꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯑꯃꯨꯛ ꯁꯠꯇꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯟꯊꯣꯡ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯔꯨꯕ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯄ ꯍꯧꯔꯛꯂꯩ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯝ ꯇꯧꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯇꯥꯎꯗꯔꯦꯝꯕ ꯀꯣꯝ ꯇꯧꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯧꯗꯤꯔꯦꯝꯕꯅ ꯌꯥꯏ ꯀꯣꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯑꯃꯨꯕ ꯅꯨꯡꯗꯨꯝ ꯃꯆꯥ ꯑꯃ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯧꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯃꯃꯩꯊꯪꯗ ꯑꯃꯨꯕ ꯅꯨꯡꯗꯨꯝꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯊꯦꯡꯅꯔꯤ ꯃꯗꯨ ꯊꯦꯡꯅꯕꯗ ꯑꯃꯥꯏꯕ ꯇꯧꯗꯤꯔꯦꯝꯕꯅ ꯀꯗꯥꯏ ꯀꯗꯥꯏ ꯁꯣꯝꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯧꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯧꯗꯤꯔꯦꯝꯕꯅ ꯅꯨꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯨꯔꯒ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯥꯛꯇꯨꯅ ꯂꯪꯈꯠꯈꯤ ꯑꯁꯨꯝꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯥꯛꯇꯨꯅ ꯂꯪꯈꯠꯈꯤꯕ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯑꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛ ꯍꯦꯛ ꯌꯧꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯆꯤꯟ ꯇꯨꯝꯕ ꯃꯇꯨ ꯄꯥꯟꯕ ꯃꯁꯥ ꯃꯔꯦꯡ ꯌꯥꯝꯅ ꯐꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯜꯂꯒ ꯈꯨꯗꯛꯇ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯈꯤ ꯑꯁꯨꯝꯅ ꯄꯥꯏꯈꯤꯕꯗꯣ ꯃꯌꯥꯝꯁꯨ ꯎꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯇꯥꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯥꯀꯣꯡ ꯃꯤꯟꯗꯨꯅ ꯈꯥꯡꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯧꯗꯤꯔꯦꯝꯕꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯃꯈꯨꯠ ꯎꯅꯗꯨꯅ ꯁꯨꯃꯥꯡꯒꯤ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯡꯗꯨꯅ ꯂꯥꯏ ꯇꯩꯅꯕ ꯂꯦꯞꯇꯤ ꯑꯁꯣꯝꯗꯅ ꯎꯔꯩ ꯈꯣꯝꯕ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯆꯥꯎ ꯁꯥꯡꯂꯕ ꯇꯥ ꯑꯃ ꯑꯈꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯔꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯤ ꯑꯁꯨꯝꯅ ꯈꯪꯖꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯎꯔꯩ ꯈꯣꯝꯕꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥ ꯑꯗꯣ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯁꯥꯗ ꯌꯨꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯎꯔꯩ ꯈꯣꯝꯕꯒꯤ ꯃꯄꯥꯕꯨꯡ ꯂꯥꯛꯇꯨꯅ ꯇꯥ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯈꯤ ꯑꯁꯨꯝꯅ ꯐꯥꯔꯒ ꯇꯥ ꯑꯗꯣ ꯃꯌꯥꯏ ꯊꯤꯀꯥꯡꯗ ꯊꯨꯗꯦꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯇꯧꯗꯤꯔꯦꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯥꯄꯟꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ